ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯔꯥꯏꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯝꯕꯤꯔꯛꯂꯤ, ꯃꯗꯨ ꯍꯥꯟꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯈꯨꯗꯤꯡꯃꯛ ꯑꯏꯕꯤꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥꯅ ꯁꯥꯒꯠꯆꯗꯨꯅ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯅꯕ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯟꯅꯕ ꯃꯇꯥꯡ ꯌꯥꯎꯔꯛꯂꯕꯁꯨ ꯃꯗꯨ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯤ ꯈꯟꯗꯣꯛꯄꯤꯌꯨ, ꯑꯃꯗꯤ ꯀꯔꯤꯒꯨꯝꯕꯗ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯖꯕ ꯃꯇꯝꯗ ꯑꯀꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯈꯤꯕ, ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯣꯏꯊꯣꯛꯄ ꯌꯥꯗꯕ ꯃꯇꯥꯡ ꯌꯥꯎꯔꯛꯂꯁꯨ ꯐꯤꯛꯁꯟ ꯁ꯭ꯇꯣꯔꯤꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯃꯄꯣꯛꯁꯤꯗ ꯅꯪꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕꯐꯥꯎ ꯇꯥꯕꯤꯗꯨꯅ ꯑꯏꯕꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞꯇ ꯊꯥꯖꯗꯕ ꯊꯧꯗꯣꯛꯇꯨꯅ ꯅꯝꯗꯨꯅ ꯃꯔꯥꯜ ꯂꯩꯕꯤꯁꯨ ꯑꯣꯏꯍꯟꯕꯤꯈ꯭ꯔꯦ꯫ ꯀꯌꯥꯗꯁꯨ ꯇꯣꯜꯂꯤꯕꯅꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯃꯤꯀꯨꯞ ꯑꯃꯗ ꯀꯥꯈꯠꯄ ꯉꯝꯂꯔꯣꯏꯗꯕ ꯀꯣꯝꯗ ꯄꯨꯊꯈ꯭ꯔꯦ ꯅꯨꯄꯤꯗꯣ꯫ ꯂꯤꯡꯖꯦꯜ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯋꯥꯈꯜꯅ ꯐꯨꯃꯪꯅꯗꯨꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ꯫ ꯃꯌꯨꯝꯒꯤ ꯃꯤ ꯄꯨꯝꯕ ꯆꯠꯅꯈ꯭ꯔꯕꯗ ꯈꯥꯡꯖꯤꯜꯂꯝꯕ ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇ ꯆꯦꯟꯊꯔꯛꯏ꯫ ꯃꯉꯥꯜꯁꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯆꯨꯝꯗ꯭ꯔꯤꯡ ꯅꯨꯄꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯤꯠꯃꯥꯡꯗ ꯐꯝꯊꯔꯛꯏ, ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ꯫ ꯅꯪ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡ ꯈꯥꯡꯕ ꯉꯝꯂꯅꯤ ꯈꯟꯅ ꯏꯅꯥꯛꯇ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ? ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨꯗ ꯏꯔꯥ ꯊꯥꯡꯅ ꯌꯦꯡꯂꯛꯏ ꯋꯥꯔꯧꯅ꯫ ꯅꯨꯄꯥꯗꯨ ꯊꯧꯁꯥꯗꯦ, ꯃꯈꯥꯗꯨꯃꯛ ꯇꯥꯔꯛꯏ꯫ ꯌꯦꯡꯃꯤ ꯉꯝꯖꯗꯕ ꯁꯥꯔꯛꯀꯅꯨ, ꯌꯦꯡꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯇꯨꯛꯇ-ꯁꯥꯟꯅꯕ ꯅꯇꯧꯗ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇꯨꯅ ꯄꯪꯊꯔꯛꯀꯗꯕ ꯂꯩꯇꯦ꯫ ꯂꯤꯡꯖꯦꯜ ꯍꯟꯗꯛꯇꯤ ꯇꯞꯅ ꯃꯄꯨꯔꯣꯏꯕꯕꯨ ꯋꯥꯔꯧꯖ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯏꯔꯥꯁꯤꯕꯨ ꯀꯩꯅꯣ? ꯂꯥꯏꯕꯛꯇ ꯇꯝꯕꯤꯔꯝꯕꯁꯤꯗ ꯈꯔꯁꯨ ꯄꯦꯟꯊꯣꯛꯄ ꯇꯝꯁꯤꯕ? ꯃꯁꯤꯕꯨ ꯑꯩꯅ ꯊꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯀꯨꯝ ꯑꯩꯉꯣꯟꯗꯇ ꯏꯔꯥ ꯁꯤꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯨꯡꯁꯤ ꯍꯩꯇ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗ ꯁꯥꯄꯣ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯅꯪꯒꯨꯝꯕꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯃꯅ ꯈꯨꯝꯕꯒꯤ ꯀꯩ ꯅꯇꯤꯛ ꯂꯩ ꯍꯥ? ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯁꯦꯝꯖꯒꯗꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯑꯩꯒꯤ ꯃꯤꯑꯣꯠ ꯈꯨꯗꯤꯡ ꯈꯥꯡꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯌꯨ꯫ ꯋꯥꯍꯩꯁꯤ ꯈꯛ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯀꯥꯗꯨꯗꯒꯤ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯣꯛꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯊꯣꯛꯈꯤꯕꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯁꯣꯜꯍꯧꯋꯤ ꯄꯦꯟꯖꯗ꯫ ꯉꯝꯅꯤ ꯈꯟꯅ ꯏꯁꯥꯅ ꯌꯥꯅ ꯃꯩꯅꯨꯡꯁꯤꯗ ꯆꯨꯡꯁꯤꯟꯖꯔꯛꯄꯅꯤ꯫ ꯃꯁꯤ ꯎꯍꯜꯂꯤꯕ ꯑꯩꯒꯤ ꯄꯤꯔꯥꯡꯁꯤꯅ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯆꯦꯟꯊꯕ ꯑꯔꯣꯏꯕ ꯄꯤꯔꯥꯡꯅꯤ꯫ ꯎꯍꯜꯂꯣꯏ ꯑꯋꯥꯕꯁꯨ꯫ ꯃꯤꯅꯨꯡꯁꯤ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯐꯪꯂꯣꯏ ꯈꯪꯅ ꯈꯪꯅ ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯪꯅ ꯄꯤꯔꯛꯄ ꯆꯩꯅꯥ ꯈꯨꯗꯤꯡ ꯈꯥꯡꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯈꯥꯡꯒꯅꯤ꯫ ꯅꯪꯅ ꯄꯤꯔꯛꯄ ꯑꯋꯥꯕ ꯆꯩꯅꯥ ꯈꯨꯗꯤꯡꯁꯨ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯅꯤꯔꯣꯏ, ꯅꯐꯝꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕ ꯕꯤꯈ꯭ꯌꯥꯁꯨ꯫ ꯃꯉꯥꯜꯁꯨ ꯀꯥꯗꯨꯗꯩ ꯊꯣꯛꯂꯛꯇꯨꯅ ꯂꯤꯚꯤꯡ ꯔꯨꯝꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ꯫ ꯆꯔꯥꯡꯅꯕ ꯋꯥꯈꯜꯗꯨꯅ ꯁꯦꯡꯅ ꯌꯥꯝ ꯂꯩꯇꯥꯍꯟꯗ꯭ꯔꯦ ꯃꯥ꯫ ꯃꯀꯣꯛꯇꯣ ꯃꯈꯨꯠ ꯑꯅꯤꯅ ꯑꯃꯨꯛ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ, ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯃꯤꯕꯣ? ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦꯗꯨꯅ ꯀꯩꯅꯣ? ꯂꯤꯡꯖꯦꯜꯁꯨ ꯃꯉꯥꯜꯅ ꯀꯥꯗ ꯆꯪꯂꯛꯇꯕꯗꯨꯗ ꯇꯨꯝꯊꯕ ꯉꯝꯗ ꯋꯥꯈꯜꯗꯨ ꯃꯐꯥꯡ ꯂꯥꯝꯁꯤꯟꯗꯨꯅ ꯈꯜꯂꯤ꯫ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛ ꯈꯔꯁꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯥꯂꯦꯟ ꯆꯪꯂꯛꯄꯒꯤ ꯅꯨꯡꯁꯥꯅ ꯌꯛ ꯂꯥꯎꯅ ꯁꯥꯕ ꯃꯇꯝꯅꯤ꯫ ꯂꯤꯡꯖꯦꯜ, ꯆꯅꯨ, ꯁꯅꯥꯅꯨꯁꯨ ꯁꯥꯃꯟꯕꯅ ꯀ꯭ꯂꯥꯁꯇꯨ ꯌꯥꯎꯕ ꯉꯝꯂꯛꯇ꯭ꯔꯕꯗꯨꯗ ꯑꯏꯪꯕ ꯑꯃ ꯑꯣꯏꯅ ꯊꯛꯂꯨꯁꯤ ꯍꯥꯏꯅꯗꯨꯅ ꯀꯣꯂꯦꯖꯇꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕꯗꯨꯗ ꯃꯉꯥꯜꯁꯨ ꯇꯍꯥ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯏꯟꯅꯔꯛꯏ꯫ ꯕꯦꯝ, ꯑꯝꯇ ꯉꯥꯏꯈꯣ꯫ ꯂꯤꯡꯖꯦꯜꯁꯨ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯑꯣꯟꯊꯣꯛꯂꯒ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯃꯉꯥꯜꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯀꯩꯅꯣ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯤꯗꯨꯕꯣ? ꯂꯤꯡꯖꯦꯜꯗꯨ ꯃꯁꯥ ꯏꯆꯣꯛ ꯆꯣꯛꯊꯅ, ꯁꯥꯃꯟꯕꯗꯨꯗ ꯀꯣꯛ ꯉꯥꯎꯔꯛꯑꯕ꯫
ꯑꯌꯤꯡꯕ ꯑꯃ ꯊꯛꯎꯁꯤꯔꯅ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ? ꯅꯪ ꯉꯁꯥꯏꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯗꯤ ꯑꯩꯅ ꯊꯣꯛꯑꯒ ꯂꯩꯔꯨꯕꯁꯨ ꯌꯥꯕꯗꯣ. ꯅꯪ ꯍꯥꯏꯁꯤꯅꯤꯀꯣ. ꯆꯅꯨꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯗꯨꯅ ꯅꯣꯛꯃꯤ ꯁꯅꯥꯅꯨꯒꯤ ꯃꯈꯨꯠꯇ ꯁꯝꯗꯨꯅ ꯁꯅꯥꯅꯣ ꯆꯠꯂꯁꯤ ꯂꯥꯎꯍꯦ. ꯁ꯭ꯋꯥꯏꯁꯦ ꯍꯋꯥ ꯅꯨꯡꯁꯤꯠ ꯑꯃ ꯏꯐꯠ ꯐꯠꯇꯦ. ꯁꯤꯡꯒꯜ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦꯕ. ꯃꯉꯥꯜꯁꯨ ꯕꯥꯞ ꯑꯣꯏꯔꯨꯗꯕꯅꯤ. ꯍꯧꯖꯤꯛꯇ ꯆꯅꯨꯒ ꯁꯅꯥꯅꯨꯒ ꯌꯥꯎꯔꯤꯗꯣ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯄꯥꯏꯕꯣꯏ ꯅꯥꯟꯕꯣꯏ ꯇꯧꯗꯨꯅ ꯆꯠꯊꯣꯛꯎꯔꯣ ꯅꯣꯏꯍꯨꯝ, ꯑꯩ ꯀ꯭ꯂꯥꯁ ꯌꯥꯎꯔꯒꯦ ꯍꯥꯏꯔꯝꯗꯨꯅ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯂꯤꯡꯖꯦꯜꯒꯤ ꯄꯥꯎꯈꯨꯝꯒ ꯉꯥꯏꯔꯝꯗ ꯆꯟꯆꯠ ꯇꯧꯗꯨꯅ ꯆꯪꯈ꯭ꯔꯦ. ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯑꯉꯥꯎꯕ ꯃꯇꯧꯗꯨꯗ ꯄꯨꯟꯅ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯏ. ꯆꯅꯨꯗꯣ ꯂꯤꯡꯖꯦꯜꯗ ꯁꯠ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤ ꯃꯆꯥꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯀꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅꯦꯀꯣ. ꯏꯁ, ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯦ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯣꯌꯦꯜ ꯑꯣꯏꯕ, ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯑꯃ ꯐꯪꯉꯤꯁꯦ ꯅꯪ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤ ꯍꯥꯏꯒꯦ ꯍꯥꯏꯔꯣ? ꯁꯅꯥꯅꯨꯅ ꯑꯃꯨꯛ ꯑꯗꯨꯅꯦ ꯃꯥꯅ ꯀꯩꯅꯣꯝꯇꯪ ꯄꯥꯝꯃꯤ ꯐꯥꯎ ꯍꯥꯏꯐꯥꯠꯇ꯭ꯔꯤꯉꯩ ꯈꯖꯤꯛꯈꯛ ꯃꯤꯠꯌꯦꯡ ꯊꯝꯂꯨꯕꯗ ꯃꯤꯠꯃꯥꯡꯗ ꯎꯍꯟꯕꯤꯕꯅ ꯍꯥꯜꯂꯤꯕ. ꯅꯁꯥ ꯈꯖꯤꯛ ꯆꯣꯛꯊꯕ ꯎꯕꯗ ꯅꯪꯒꯤ ꯑꯁꯨꯛ ꯋꯥꯖꯔꯤꯕ. ꯃꯉꯥꯜꯒꯨꯝꯕ ꯑꯃ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯐꯪꯉꯤꯁꯦ ꯅꯔꯥꯏꯕꯛꯇꯣ ꯊꯝꯕꯥꯜ ꯑꯃꯈꯛ ꯅꯠꯇꯦ, ꯊꯝꯕꯥꯜ 9 ꯁꯥꯠꯂꯕꯅꯤ ꯏꯕꯦꯝꯃ. ꯃꯄꯥꯜ ꯊꯣꯡꯗ ꯍꯔꯥꯎꯕ ꯎꯠꯇ꯭ꯔꯕꯁꯨ ꯃꯥꯁꯨ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤꯗꯃꯛ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯈꯜꯂꯨꯕꯗ ꯊꯃꯣꯏꯗ ꯀꯥ ꯍꯦꯟꯅ ꯍꯔꯥꯎꯕ, ꯑꯄꯦꯟꯕꯁꯨ ꯄꯣꯛꯆꯩ. ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯛꯏ. ꯃꯇꯥꯔꯣꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯆꯥꯎꯊꯣꯛꯄꯁꯨ ꯐꯥꯎꯖꯩ. ꯈꯤꯡꯂꯛꯂꯤꯕ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟꯗꯨꯅ ꯃꯪꯂꯝꯕ ꯃꯪꯂꯥꯟꯗꯣ ꯇꯥꯏꯕꯪꯗ ꯄꯨꯔꯛꯏ. ꯂꯤꯡꯖꯦꯜ ꯅꯥꯀꯜꯗ ꯊꯝꯂꯤꯕ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯀꯅꯥꯅꯣ ꯌꯦꯡꯉꯤ. ꯑꯣꯏꯔꯝꯃꯤ ꯈꯟꯕꯗꯨꯃꯛ. ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯔꯤꯕꯤ ꯃꯇꯥꯗꯣ. ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯇꯣ ꯅꯤꯡꯁꯤꯡꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯃꯣꯃꯣ ꯅꯣꯛꯂꯨꯔꯦ. ꯅꯤꯡꯁꯤꯡꯕ ꯀꯧꯕ ꯃꯥꯒꯤ ꯏꯔꯣꯜꯅꯨꯡꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞꯁꯤꯗꯗꯤ ꯅꯍꯧꯅꯅ ꯑꯃꯨꯛ ꯇꯥꯔꯛꯂꯦ ꯃꯄꯤꯗꯣ. ꯑꯃꯨꯛꯇꯪ ꯃꯃꯥꯏꯗꯨ ꯅꯥꯟꯊꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯁꯦꯝꯂꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯦ. ꯑꯁꯣꯝꯗꯒꯤ ꯂꯤꯡꯖꯦꯜ, ꯀꯩ ꯍꯥꯏꯒꯦ? ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯃꯉꯥꯜꯗꯤ? ꯈꯥꯗ ꯆꯪꯂꯛꯇ꯭ꯔꯤꯌꯦ. ꯂꯤꯡꯖꯦꯜ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯖꯤꯛꯐꯥꯎ ꯇꯥꯈꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯥꯏꯊꯤꯒꯅꯤ ꯅꯁꯥꯅ ꯈꯪꯅ ꯅꯪ ꯂꯝꯕꯤꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯂꯤꯡꯖꯦꯜ ꯈꯨꯝꯗꯦ ꯃꯔꯥ ꯂꯩꯔꯕꯤ ꯑꯃꯒꯨꯝ. ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯄꯦꯟꯃꯟꯗꯕꯅ ꯃꯈꯥ ꯇꯥꯔꯛꯏ. ꯅꯪ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯔꯛꯑꯣ. ꯂꯤꯡꯖꯦꯜ, ꯃꯩꯁꯥ ꯍꯦꯟꯅ ꯂꯥꯡꯂꯛꯇ꯭ꯔꯤꯉꯩ, ꯃꯩꯔꯤꯗꯨꯅ ꯅꯁꯥ ꯄꯨꯝꯕ ꯃꯩ ꯋꯥꯏꯗ꯭ꯔꯤꯉꯩ ꯂꯝꯕꯤꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯑꯣ. ꯑꯩ ꯅꯪꯅ ꯋꯥꯅ ꯂꯩꯕꯗꯣ ꯃꯤꯠꯁꯤꯅ ꯎꯅ ꯈꯥꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯣꯏ. ꯅꯧꯊꯔꯣꯏ ꯈꯜꯂꯝꯕ ꯄꯨꯛꯅꯤꯡꯁꯨ ꯆꯥꯅꯕꯤ ꯃꯇꯥ ꯃꯥꯒꯤ ꯋꯥꯍꯩꯅ ꯁꯣꯟꯊꯔꯛꯂꯕꯒꯨꯝ ꯈꯣꯟꯖꯦꯜ ꯅꯤꯛꯅ, ꯆꯅꯨ, ꯑꯩꯗꯤ ꯂꯥꯟꯃꯤꯅꯤ. ꯈꯝꯗꯧꯅ ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯂꯥꯟꯃꯨꯡꯁꯤꯗꯒꯤ ꯂꯥꯟꯃꯤ ꯑꯩꯅ ꯃꯥꯏꯊꯤꯗꯨꯅ ꯍꯜꯂꯛꯀꯅꯤ. ꯑꯗꯨ ꯄꯥꯡꯗꯕꯤ ꯅꯠꯇꯦ ꯑꯩ. ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨ. ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅ ꯈꯨꯠꯂꯥꯏ ꯑꯣꯏꯗꯨꯅ ꯁꯣꯏꯗꯅ ꯑꯩꯅ ꯃꯥꯏ ꯄꯥꯛꯀꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯊꯃꯣꯏꯗꯨꯅ ꯅꯪꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯈꯤꯗꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯃꯐꯝ ꯑꯃ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯗꯤ ꯀꯝꯗꯧꯕ? ꯗꯗꯥꯅ ꯑꯩꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯃꯃꯥꯡꯗ ꯏꯐꯝꯗ ꯎꯠꯈ꯭ꯔꯤꯕ ꯃꯇꯧꯁꯤꯡꯗꯣ ꯎꯠꯂꯝꯒꯗ꯭ꯔꯅꯦ? ꯑꯩ ꯊꯥꯖꯗꯦ. ꯆꯅꯨ ꯑꯄꯪꯕꯤ ꯃꯇꯥꯒꯤ ꯃꯇꯧꯗꯨꯗ ꯃꯉꯥꯜꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯦ. ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯀꯜꯂꯞꯅ, ꯑꯗꯨꯗꯤ ꯇꯥꯠꯅꯤ, ꯄꯨꯝꯅꯃꯛ ꯅꯝꯊꯥꯛꯅꯤ. ꯃꯥꯅ ꯈꯜꯂꯤꯗꯣ ꯃꯤ ꯃꯆꯥꯒꯤ ꯋꯥꯈꯜ ꯀꯧꯋꯦ. ꯀꯥꯏꯍꯧꯕꯁꯨ ꯃꯥꯅ ꯀꯥꯏꯍꯧꯔꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯤ ꯀꯩꯒꯤꯅꯣ? ꯑꯁꯨꯛ ꯃꯄꯨꯛꯆꯦꯜ ꯄꯤꯛꯂꯝꯒꯅꯤ, ꯂꯧꯅꯝ ꯍꯩꯔꯝꯒꯅꯤꯗꯤ ꯊꯥꯖꯈꯤꯗꯕꯅꯤ. ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯟꯕ, ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯪꯂꯒ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ, ꯃꯥꯕꯨ ꯑꯩꯅ ꯄꯔꯥ ꯑꯃ ꯁꯣꯏꯗꯅ ꯇꯝꯕꯤꯒꯅꯤ. ꯂꯤꯡꯖꯦꯜ ꯈꯨꯝꯗꯦ. ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯊꯃꯣꯏꯒꯤ ꯃꯕꯨꯡꯉꯣꯅꯤ. ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ. ꯃꯃꯥꯟꯅꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯝꯗ ꯑꯗꯨꯝꯅ ꯉꯥꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯅ. ꯆꯅꯨ ꯈꯣꯟꯖꯦꯜꯗꯨ ꯈꯖꯤꯛ ꯇꯞꯊꯔꯛꯏ. ꯂꯤꯡꯖꯦꯜ, ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ
ꯑꯩ ꯁꯦꯡꯅ ꯃꯉꯥꯜꯕꯨ ꯌꯥꯝ ꯋꯥꯔꯧꯏ꯫ ꯅꯪꯒꯤ ꯈꯖꯤꯛꯐꯥꯎ ꯃꯥꯅ ꯈꯟꯗꯦ꯫ ꯂꯤꯡꯖꯦꯜ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯐꯥꯖꯤꯜꯂꯝꯕ ꯑꯋꯥꯕ ꯇꯝꯊꯣꯛꯐꯝ ꯂꯩꯇ ꯈꯪꯐꯝ ꯈꯪꯗ ꯈꯥꯡꯂꯝꯕ ꯆꯩꯅꯥꯗꯣ ꯍꯧꯖꯤꯛꯇꯗ ꯄꯦꯟꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯃꯥꯁꯨ ꯂꯣꯏꯈ꯭ꯔꯒꯨꯝ ꯅꯨꯡꯁꯤꯔꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯛꯄ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯛ ꯊꯨꯅ ꯍꯣꯡꯈꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯇꯧꯅ ꯃꯁꯥꯅ ꯃꯁꯥꯗ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯖꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯂꯥꯟꯐꯝꯁꯤꯗ ꯃꯥꯏꯊꯤꯔꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯤꯖꯕꯁꯨ ꯃꯤꯀꯨꯞꯁꯤꯗ ꯍꯦꯜꯂꯛꯏ꯫ ꯆꯅꯨꯁꯨ ꯂꯤꯡꯖꯦꯜꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅ ꯇꯞꯅ ꯊꯦꯝꯂꯛꯏ꯫ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯤ ꯃꯥꯁꯨ ꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯂꯤꯡꯖꯦꯜ, ꯁꯦ ꯇꯣꯛꯑꯣ꯫ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯁꯤꯗ ꯀꯃꯥꯏꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ? ꯀꯞꯀꯅꯣ, ꯑꯩ ꯂꯥꯜꯂꯦꯕ꯫ ꯑꯩꯁꯨ ꯅꯪꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯦꯁꯦ꯫ ꯂꯤꯡꯖꯦꯜ ꯋꯥꯅ ꯀꯞꯂꯤꯕꯗꯣ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯑꯅꯤꯛꯄ ꯈꯣꯟꯖꯦꯜꯗ, ꯆꯅꯨ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛ ꯅꯤꯡꯉꯥꯏ ꯀꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯕꯣ? ꯂꯥꯟꯗꯤꯌꯦ, ꯂꯥꯜꯂꯤꯕꯗꯤ ꯃꯥꯅꯤ꯫ ꯁꯛꯂꯣꯟ ꯄꯨꯕ ꯃꯥꯅꯤ, ꯅꯪꯒꯤ ꯅꯔꯥ ꯅꯠꯇꯦ꯫ ꯈꯣꯏꯊꯨꯝꯕ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯅꯤ ꯈꯜꯂꯨꯕ, ꯃꯍꯨ ꯄꯨꯕ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯝꯅꯤ ꯍꯥꯏꯕꯕꯨ ꯀꯅꯥꯅ ꯈꯪꯅꯤ? ꯃꯥꯅ ꯏꯐꯝꯗ ꯊꯤꯅ ꯆꯩꯔꯝꯂꯁꯨ ꯊꯃꯣꯏ ꯃꯥꯅꯗꯤ ꯅꯨꯡꯁꯤ ꯋꯥꯔꯛ ꯑꯣꯏꯅ ꯂꯧꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯐꯥꯎꯔꯤꯕ ꯆꯩꯅꯥꯁꯦ ꯃꯆꯤꯟ ꯇꯨꯝꯃꯤ, ꯃꯍꯨ ꯀꯠꯂꯤ ꯍꯥꯟꯅ ꯈꯪꯖꯔꯝꯂꯗꯤ ꯑꯩ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯖꯔꯝꯂꯣꯏꯗꯕꯅꯤ꯫ ꯃꯅꯥꯛꯇ ꯂꯩꯕ ꯅꯠꯇꯕꯅ ꯆꯅꯨꯗꯣ ꯃꯤꯐꯕ ꯐꯥꯎꯏ꯫ ꯅꯨꯄꯤꯗꯨꯅ ꯃꯐꯝꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯕꯗ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯕꯁꯤꯅ ꯂꯥꯡꯇꯛꯅꯔꯤ꯫ ꯂꯤꯡꯖꯦꯜ, ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯅꯪ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯔꯛꯑꯣ꯫ ꯀꯩꯗꯧꯉꯩꯗ ꯅꯪꯒꯤ ꯕꯤꯔꯥꯡꯒꯤ ꯃꯃꯜ ꯃꯥꯅ ꯈꯪꯕꯤꯔꯣꯏ꯫ ꯅꯪꯒꯤ ꯕꯤꯔꯥꯡ ꯃꯈꯨꯠꯃꯛꯅ ꯇꯩꯊꯣꯛꯂꯣꯏ꯫ ꯍꯦꯟꯅ ꯅꯪꯕꯨꯅ ꯍꯦꯠꯄꯤꯈꯤꯅꯤ꯫ ꯑꯉꯥꯎꯕꯤꯁꯨ ꯑꯣꯏꯔꯦ ꯃꯤꯀꯨꯞꯁꯤꯗ ꯅꯨꯡꯁꯤꯕꯅ, ꯑꯗꯨꯕꯨ ꯊꯥꯖꯕ ꯉꯝꯗꯦ ꯑꯗꯨꯛ ꯆꯥꯟꯅꯕꯤ ꯃꯇꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯣ꯫ ꯃꯉꯥꯜꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯃꯇꯧ ꯎꯠꯂꯝꯂꯗꯨꯐꯥꯎ ꯍꯧꯖꯤꯛꯁꯨ ꯃꯥ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ꯫ ꯋꯥꯈꯜꯒꯤ ꯆꯩꯅꯥꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯍꯤꯛ ꯀꯞꯊꯣꯔꯛꯂꯤ꯫ ꯗꯗꯥꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄ ꯅꯠꯇꯦ ꯆꯅꯨ꯫ ꯉꯁꯤꯁꯨ ꯃꯤꯀꯨꯞꯁꯤꯗꯁꯨ ꯑꯩ ꯃꯥꯕꯨ ꯊꯥꯖꯔꯤ꯫ ꯃꯥꯅ ꯏꯐꯝꯗ ꯅꯨꯡꯁꯤ ꯆꯥꯡꯌꯦꯡ ꯇꯧꯕꯅꯦ꯫ ꯃꯥꯅ ꯑꯩꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯏꯟꯊꯣꯛꯂꯣꯏꯌꯦ꯫ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯅ ꯃꯥꯡꯍꯜꯂꯣꯏ꯫ ꯗꯗꯥꯅ ꯑꯩꯒꯤ ꯃꯥꯏꯀꯩ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯌꯦꯡꯂꯛꯈꯤꯅꯤ꯫ ꯑꯩꯕꯨ ꯃꯊꯥꯗ ꯈꯣꯟꯁꯦꯟ ꯑꯋꯥꯕ ꯈꯨꯗꯤꯡ ꯊꯦꯝꯕꯤꯔꯛꯈꯤꯅꯤꯌꯦ꯫ ꯈꯣꯟꯖꯦꯜꯗꯨ ꯀꯥ ꯍꯦꯟꯅ ꯅꯤꯛꯅ, ꯃꯥꯅ ꯇꯧꯅꯤꯡꯕ ꯆꯥꯡꯌꯦꯡ ꯇꯧꯕꯗ, ꯏꯐꯝꯗ ꯄꯤꯅꯤꯡꯕ ꯆꯩꯅꯥ ꯄꯤꯕꯗ ꯑꯩ ꯆꯤꯡꯅꯕ ꯂꯩꯇꯦ, ꯑꯀꯤꯕꯁꯨ ꯄꯣꯛꯇꯦ꯫ ꯏꯐꯝꯗ ꯆꯩꯅꯥ ꯄꯤꯕꯁꯤꯅ ꯃꯥꯒꯤ ꯑꯄꯦꯟꯕ ꯑꯣꯏꯅꯤ ꯍꯥꯏꯔꯗꯤ, ꯃꯥꯒꯤ ꯑꯋꯥꯕ ꯀꯣꯡꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯃꯥꯅ ꯄꯤꯕ ꯆꯩꯅꯥ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯅ ꯃꯣꯃꯣ ꯅꯣꯛꯅ ꯈꯥꯡꯕꯁꯨ ꯉꯝꯅꯤꯌꯦ꯫ ꯅꯨꯡꯁꯤꯕꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯑꯩ ꯏꯁꯥꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄ ꯉꯝꯂꯣꯏꯌꯦ꯫ ꯆꯅꯨ ꯇꯨꯃꯤꯟ ꯂꯩ꯫ ꯃꯥꯅ ꯐꯅ ꯄꯦꯟꯗꯗꯨꯅ ꯃꯇꯥꯁꯤꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯔꯁꯨ ꯀꯝꯗꯧꯅ ꯂꯨꯍꯣꯡꯂꯕꯤ ꯃꯇꯥꯅ ꯍꯜꯂꯛꯇꯨꯅ ꯂꯩꯔꯨ ꯂꯥꯎ ꯍꯥꯏꯕꯗ ꯍꯔꯥꯎꯅ ꯌꯥꯔꯛꯀꯅꯤ? ꯑꯗꯨꯅ ꯍꯦꯟꯅ ꯑꯀꯥꯏꯕ ꯑꯣꯏꯒꯅꯤꯁꯨ ꯃꯥ ꯈꯪꯉꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯇꯨꯡ ꯇꯞꯅ ꯃꯇꯥꯁꯤꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯌꯥꯔꯦꯁꯦ, ꯇꯣꯛꯑꯣ, ꯀꯞꯄꯅꯨ, ꯀꯩꯁꯨ ꯈꯟꯖꯟꯒꯅꯨ꯫ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯅ ꯅꯪꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ ꯉꯝꯒꯦ ꯌꯦꯡꯁꯦ꯫ ꯍꯥꯟꯅ ꯅꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯇꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯩ ꯄꯦꯟꯗꯕꯩ ꯀꯩꯅꯣ ꯄꯪꯍꯥꯏ ꯍꯥꯏꯈ꯭ꯔꯦ꯫ ꯑꯩ ꯅꯪꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯦ꯫ ꯃꯥꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯅꯤꯌꯦ꯫ ꯑꯗꯨ ꯀꯨꯏꯅ ꯅꯣꯏ ꯑꯅꯤ ꯈꯪꯅꯔꯛꯏ ꯅꯠꯇ꯭ꯔꯣ? ꯃꯥꯏꯁꯨ ꯄꯦꯟꯗꯕ ꯑꯃ ꯂꯩꯕꯒꯤ ꯇꯧꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨ ꯈꯪꯗꯣꯛꯅꯕ ꯇꯧꯁꯦ꯫ ꯑꯩꯁꯨ ꯅꯪꯒꯤ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩ ꯍꯦꯟꯗ꯭ꯔꯤꯛꯁꯇꯒꯤ ꯇꯞꯅ ꯈꯪꯗꯣꯛꯅꯕ ꯇꯧꯒꯦ꯫ ꯂꯤꯡꯖꯦꯜ ꯃꯥꯏꯊꯣꯡ ꯈꯖꯤꯛꯇꯤ ꯉꯥꯟꯊꯣꯛꯆꯔꯛꯏ꯫ ꯄꯥꯎꯈꯨꯝ ꯑꯃꯁꯨ ꯄꯤꯔꯛꯏ꯫ ꯃꯥꯅ ꯏꯐꯝꯗ ꯇꯝꯂꯛꯄ ꯈꯨꯗꯤꯡꯗꯤ
ꯕꯦꯔꯥꯡꯅꯤ ꯑꯋꯥꯕꯅꯤ ꯑꯩ ꯈꯪꯉꯤ ꯆꯅꯨ ꯑꯗꯨꯕꯨ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏꯁꯤꯅꯗꯤ ꯊꯝꯂꯛꯄ ꯈꯨꯗꯤꯡ ꯈꯣꯏꯗꯥꯔꯨꯔꯦ ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯛ ꯁꯥꯊꯤꯔꯅꯤꯗꯤ ꯊꯥꯖꯔꯨꯗꯦ ꯆꯅꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯋꯥꯈꯜꯗꯣ ꯈꯖꯤꯛ ꯐꯅꯕ ꯐꯥꯒꯤꯑꯣꯏ ꯀꯩꯑꯣꯏ ꯊꯦꯝꯂꯛꯏ ꯂꯨꯍꯣꯡꯕꯗꯤ ꯉꯁꯤꯈꯛ ꯉꯥꯏꯔꯤ ꯀꯕꯤ ꯑꯃꯨꯛ ꯑꯣꯟꯈꯤꯅꯤ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯋꯥꯕꯗꯣ ꯃꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨ ꯏꯇꯥꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯇꯝꯗꯨꯗ ꯉꯥꯎꯗꯕ ꯉꯝꯕ ꯍꯧꯅꯗꯦ ꯀꯦꯅ ꯀꯦꯅ ꯂꯩꯌꯣ ꯅꯋꯥꯗꯣ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯈꯤꯗꯅꯕ ꯅꯨꯄꯤꯅ ꯗꯥ ꯀꯥꯏꯅ ꯂꯩ ꯀꯣꯟꯇꯛ ꯀꯧꯕꯗ ꯄꯪꯊꯗꯕ ꯅꯨꯄꯥ ꯂꯩꯄꯣꯠꯇꯦ ꯀꯞꯆꯤꯠꯄꯤ ꯑꯣꯏ ꯇꯧꯔꯗꯅ ꯃꯤ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯅꯗꯅ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯨꯍꯣꯡꯕ ꯃꯤ ꯐꯥꯎ ꯊꯥ 3-4ꯗ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯄꯠꯇꯠꯈꯩ ꯅꯨꯡꯁꯤꯅꯔꯝꯃꯤꯕ ꯅꯨꯄꯥꯗꯨꯗꯤ ꯅꯪꯅ ꯊꯥ ꯑꯃꯗ ꯀꯩꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯇꯣꯡꯍꯟ ꯉꯝꯃꯣꯏꯗꯣꯏꯅꯣ ꯅꯨꯄꯤ ꯊꯣꯛꯇꯕ ꯇꯧꯅꯨꯀꯣ ꯅꯪꯁꯦ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯤꯡꯖꯦꯜꯁꯨ ꯋꯥꯈꯜꯗꯨ ꯈꯖꯤꯛꯇꯤ ꯆꯥꯎꯊꯣꯛꯆꯕꯒꯨꯝ ꯇꯧꯏ ꯉꯁꯥꯏꯗꯒꯤ ꯇꯥꯟꯅꯐꯝ ꯈꯪꯗ ꯇꯝꯊꯣꯛꯐꯝ ꯂꯩꯇ ꯈꯪꯂꯝꯕꯅꯤ ꯆꯅꯨꯗꯤ ꯃꯈꯥ ꯑꯗꯨꯝ ꯁꯝꯊꯔꯛꯏ ꯈꯨꯝꯕꯩ ꯃꯇꯝꯒ ꯄꯤꯕ ꯅꯠꯇꯦ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ ꯆꯍꯤ ꯍꯦꯜꯂꯛꯄꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯍꯦꯛ ꯌꯦꯞꯄꯒ ꯅꯐꯝꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯣ ꯑꯃꯗꯣ ꯈꯔ ꯄꯥꯏꯅꯩ ꯍꯥꯏꯕꯅꯤ ꯑꯗꯨꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯄꯩꯔ ꯂꯩꯔꯝꯕꯁꯨ ꯌꯥꯏꯑꯕ ꯅꯣꯏ ꯍꯦꯔꯣꯗꯣ ꯅꯨꯡꯁꯤꯕꯨꯗꯤ ꯀꯩꯁꯨ ꯍꯥꯏꯔꯨꯅꯨ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯌꯦꯜꯂꯣ ꯁꯨꯠ ꯇꯧꯔꯒ ꯅꯀꯣꯛꯇ ꯍꯥꯏꯐꯦꯠ ꯈꯨꯝꯃꯨ ꯑꯗꯨꯒ ꯃꯥꯅ ꯄꯥꯝꯕ ꯁꯦꯛꯂꯥ ꯆꯥꯔꯥ ꯁꯪꯒꯣꯝꯂꯥ ꯑꯃ ꯁꯦꯝꯃꯣ ꯑꯗꯨꯒ ꯙꯥ ꯁꯦꯛ ꯂꯩꯖꯔꯦ ꯅꯠꯇ꯭ꯔꯒ ꯆꯥ ꯁꯪꯒꯣꯝ ꯀꯥꯏꯅ ꯅꯣꯛꯃꯤ ꯇꯧꯔ ꯂꯥꯟꯁꯤꯜꯂꯣ ꯐꯤꯂꯝꯒꯤ ꯇꯥꯏꯞꯇ ꯁꯥꯎꯔꯤꯅꯦ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯄꯤ ꯈꯣꯠꯄꯤ ꯇꯧꯔꯁꯨꯅꯦ ꯑꯃꯨꯛ ꯅꯣꯛꯃꯤ ꯇꯧꯁꯤꯟꯗꯧꯕ ꯑꯗꯨꯒ ꯀꯩ ꯑꯣꯏꯅ ꯁꯦꯝꯖꯔꯛꯎꯒꯦ ꯀꯥꯏꯅ ꯍꯞꯇꯥ ꯑꯃ ꯏꯒꯅꯣꯔ ꯇꯧꯔꯛꯑꯁꯨ ꯅꯪ ꯁꯨꯛꯁꯥꯎ ꯁꯥꯎꯔꯨꯅꯨ ꯅꯨꯡꯉꯥꯏꯇꯕꯁꯨ ꯎꯠꯀꯅꯨ ꯀꯦꯔꯒ ꯗ꯭ꯔꯦꯁꯀꯥꯗꯣ ꯁꯤꯟꯗꯅ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄ ꯈꯪꯗꯦ ꯆꯠꯂꯝꯗꯥꯏ ꯈꯪꯗꯦ ꯅꯣꯐꯦꯠ ꯁꯦꯕꯥ ꯇꯧꯁꯤꯟꯕꯗ ꯀꯔꯤꯒꯤ ꯄꯪꯊꯗꯕ ꯀꯥꯏꯅ ꯃꯥꯅ ꯅꯇꯨꯡꯗ ꯀꯣꯏꯅ ꯏꯟꯅꯔꯛꯑꯗꯧꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯇꯧꯔꯒ ꯌꯦꯡꯉꯨꯅꯤ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯌꯦꯡꯉꯣꯕ ꯆꯅꯨꯁꯨ ꯂꯤꯡꯖꯦꯜꯕꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯐꯥꯊꯍꯟꯕꯤꯔꯝꯗꯨꯅ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯊꯝꯈ꯭ꯔꯦ ꯅꯨꯡꯁꯤꯕꯅ ꯑꯣꯏꯍꯟꯈꯤꯕ꯭ꯔꯥ ꯃꯔꯥꯜꯁꯨ ꯑꯍꯤꯡꯗꯨ ꯃꯤꯠ ꯀꯛꯂꯥ ꯑꯃ ꯎꯏꯁꯤꯟꯈꯤꯗꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯇꯝ ꯃꯥꯗꯤ ꯂꯦꯞꯇꯨꯅ ꯂꯩꯌꯨ ꯌꯥꯗꯦ ꯑꯋꯥꯕ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯍꯌꯦꯡꯗꯤ ꯅꯤꯡꯁꯤꯡꯕ ꯃꯤ ꯑꯣꯏꯍꯧꯔꯅꯤ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤ ꯂꯝꯕꯤꯅ ꯀꯔꯝ ꯇꯧꯕ ꯀꯅꯥꯅꯕꯨ ꯈꯪꯂꯨꯕ ꯉꯝꯒꯅꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯃꯁꯨ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯅꯔꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯑꯌꯨꯛꯇ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯗꯨꯅ ꯂꯥꯏ ꯗꯨꯛ ꯊꯥꯟꯕꯗꯨ ꯃꯥꯅ ꯑꯣꯏꯅ ꯇꯧꯏ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨꯁꯨ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯈꯣꯏꯔꯝꯖꯩ ꯂꯣꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯒ ꯑꯌꯨꯛꯀꯤ ꯆꯥꯅꯕ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯒꯠꯄ ꯍꯧꯏ ꯃꯁꯥꯗꯣ ꯉꯁꯤꯗꯤ ꯏꯔꯥꯡꯁꯨ ꯂꯥꯡꯖꯩ ꯑꯗꯨꯝꯅ ꯃꯥꯅ ꯑꯌꯨꯛꯀꯤ ꯆꯥꯅꯕ ꯁꯦꯝꯂꯤꯉꯩ ꯃꯃꯥ ꯔꯥꯅꯤꯁꯨ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯅꯕꯒ ꯁꯦꯝꯂꯝꯕꯗꯨꯗ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯛꯅꯔꯛꯏ ꯉꯁꯤꯁꯤꯕꯨ ꯅꯨꯃꯤꯠꯁꯦ ꯀꯗꯣꯝꯗꯩ ꯊꯣꯛꯈꯤꯖꯥꯠꯅꯣ ꯏꯆꯥꯅ ꯉꯟꯇꯥꯒ ꯍꯧꯒꯠꯇꯅ ꯆꯥꯅꯕ ꯕ꯭ꯔꯦꯛꯐꯥꯁꯀ ꯁꯦꯝꯂꯝꯂꯤꯁꯤꯕꯣ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯈꯥꯔꯣꯝꯗꯩ ꯊꯣꯛꯈꯤꯕꯅꯤ ꯅꯨꯃꯤꯠꯄꯨꯗꯤ ꯑꯗꯨꯒ ꯉꯁꯤꯁꯦ ꯃꯟꯗꯦꯅꯤ ꯍꯣꯏꯅꯦ ꯅꯨꯃꯤꯠꯄꯨꯗꯤ ꯈꯪꯕ ꯑꯗꯨꯗ ꯅꯪꯗꯤ ꯅꯣꯡꯇ ꯉꯟꯅ ꯍꯧꯒꯠꯂꯨ ꯀꯥꯏꯁꯦ ꯌꯥꯗꯦꯗꯅ ꯑꯗꯨꯗ ꯁꯨꯝ ꯏꯃꯥꯅ ꯍꯪꯕꯅꯤꯗ ꯅꯠꯇ꯭ꯔꯒ ꯁꯦꯜ ꯂꯧꯔꯝꯗꯥꯏꯒꯤ ꯇꯧꯁꯤꯟꯅꯔꯤꯕ꯭ꯔꯕ ꯀꯗꯥꯏꯗ ꯆꯠꯊꯣꯛꯇꯧꯒ ꯂꯩꯒꯦ ꯅꯄꯥꯗ ꯉꯥꯡꯅꯍꯟꯕ ꯌꯥꯅꯕ ꯊꯕꯛ ꯇꯧꯁꯤꯟꯅꯕꯗꯤ ꯅꯠꯇꯦꯀꯣ ꯅꯪꯒꯤꯁꯦ ꯑꯁ ꯌꯥꯔꯦꯕ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯗꯨꯝꯇ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯩ ꯉꯁꯤꯗꯒꯤ ꯑꯩꯗꯣ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯒꯦ ꯇꯧꯕꯅꯦꯕ ꯂꯥꯏꯗꯨꯛꯀ ꯑꯩꯅ ꯂꯣꯏꯅ ꯊꯥꯔꯝꯃꯕꯅꯤ ꯏꯃꯥꯒꯤ ꯆꯥꯁꯦ ꯍꯩꯔꯛꯑꯒꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯑꯩꯅ ꯂꯣꯏꯅ ꯊꯣꯡꯗꯣꯏꯅꯤ ꯃꯁꯥꯗꯣ ꯏꯔꯥꯡ ꯂꯥꯡꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯈꯔ ꯊꯨꯅ ꯂꯣꯏꯅꯕ ꯍꯥꯏꯗꯨꯅ ꯔꯥꯅꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯀꯣꯐꯤ ꯀꯞꯇꯣ ꯃꯥꯅ ꯑꯣꯏꯅ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯅꯤꯡꯊꯦꯝꯅ ꯍꯥꯏ ꯃꯃꯥ ꯅꯆꯥꯅꯨꯄꯤꯗꯤ ꯍꯧꯒꯠꯍꯧꯗ꯭ꯔꯤꯕ
Numinasum masado namlaga hawaladi phararoini. Moigi full glass tusu ngaside haunina group ta thagalakpani. Ngaside chachanaba chak isinga to khara nganna losinbiu ko. Rani susangsilaktuna mapuroibagi nakanda thariba ligri chakrituda phamthare pakhum supire. Nachanupido ngasaina hawgatkre. Imung mangol laiduk thaumai thanbaga se mana loina loisilamnibani. Coffee sisu nachanupina lolakpani. Ningthem Rani ki waduda thazada. Kainu ni mama. Nangna hairidubu asengbarane. Sibu aina mui papungda phagi amuk tawkhidro. Thazadraga kitchenda chak thongni haidana tahoribani. Hek changlaga yingbirucho. Aibu thadi thazakhidreda. Wahaidu hairaga coffee do sip ama chingi. Chanaruba haigadra. Tasengna hauduna sulairami. Is hawkreda. Ai chase nahan makai tawre haiduna tawdubu oiramledana. Ngasi khak thabak singse tawbada asuk machuda na tawba ichadani. Adubudi Rani aina metana semba ichani dana. Aniduna wari saringai matamdo kayam hausin khrabano khangde. Laisi henbido mafi maron setpa pumloi loiduna thoglakle. Hojik matamgi school kabagi matam siso hanagadi yamna khetnarabani. Hana pung mapan taradi anamba haunarambado hojikti pung 8:30 nipanda anamba school loina class haunare. Aduna arapada tamba satrasingdasu awaba mayoknaba yaudabadi natte. Ningthemna nangbu chatlagi haibro. Masigidi ipa thinbirage. Aduga hayengdai benda chatnaba ipa hainaramage. Class 11 karakpagi masana laisabi phare kaina khanjaba. Mathanta lambida auto da chatningma matamni. Baba, ai bendo thamuk lera chatke. Matam kharadi line da sum chatke. Baba na khara thilasu pharak tarakpada line da dum halakeba. Makoisu matamdu kalaktabana yeluba tawde. Yang na yathore mapaduso. Phare ipa thinbirage. Ngakta ngairamu. Purit amta sat honglake. Asumna mapana school gate fau thinbirami. Khangna chanaba kanamta taminadabana. Masado itantana lukthaduna tabli changlakpada. Mangde chawchawna chatliba nupadu uhawdraduna donghek thengchilui. Nupadu di machilengde. Laisi henbidi masado kharaga pikpaga. Maawena maning handuna tusili. Oima! Sire! Thorai macha kanano!